Kuramjari ngasi leibak miyam gi mafamda wafam amatang praja gi mihut sillaga naina si wafam amatang thamjaningi madudi jahi kayadagi maira ani si punchanbiu haiduna lakhibani adubu chakhiba November gi tang nipan dasu mifam kaya famduna maira ani si punchanduna thauram asi pangthokpiu haiduna haijakhibani adubu haujikti ima ani sina punchan bidrabani na women action committee gi maigaitagi su wafam kaya ma thamjakhrabani adubu asuk yamna thamgraba wafam asida ima ani sina punchan bidrabani na punchandana tawriba thauram asida mayamna janingdaba kaya phongdorakpasina haujik akhoigi Kanglai Park sida tariba awaba chairak asidai thauram asibu tongan na tawba haibasi yamna phajadaba ama oibana khoigi leibak miyam dan ai hangna haijaningbadi atai karisu nate thauram asida chatpi bagi mahutta yumda oina leikhidraba ima singdugi ima leikhidraba ima singdugi mafamda sardhanjali oina candle amamam chukhatpire hairaga yumda oina pangthokpibane hena phagani haina khanjai aduga pangthokani haina ima anina kanna akanbida mukhrabani अखोइसु मसिगे वायलेंस थोरप जाय हाइदुना अखोइना प्रजागी तरपतगी अखोइना डीसी दा अखोइना कनो मा मेमोरेंडम मा पिसन जखिबनी अदो डीसी ना मसिगे मेमोरेंडम सिबु एक्सेप्ट हौरे हाइरगा मसिगी प्रोग्राम असिदी तहन लोय हाइदना एसपी दसु हाइरखरे एसपी नसु हाइरखरे अदुगी मथक्ता लखीपुर गी ओसी दसु चे चटखरे उधारबोन गी ओसी दसु चे चटखरे असिगी चे पुनमक्से ngasai akhoi action committee gi madam na utkhribaduni aduna maram oiduna akhoi gi lebak miyam da aina haijaningbadi tawgadawriba thauram asida saruk yabidana akhoi gi yumda oina candle amamam chukhatpire hairaga leikhidraba ima singda sadhanjali oina pibinabagi damakta khubak changjau taralona amukasu hanna khuramjari December gi tang 13 अखोइना वुमेन एक्शन कमिटी अमदी मैरा पाइबी खुंगंग लाक्रीबा सिंगल लोइनाना हयेंग डिसेंबर की तांग 23 नुपी लान पांथोकदोबा सिदा अखोइ अपुनबगी इमा अनिना पुंजनबी ओइना मतम क्यादगी अखोइ लावरगा इमा सिंदा खोरमगा अदुगुंबा लाक्सबनी अदुबु पुलोइदबगी ममी अमखा उरकपदगी ngasi amuka hanna अखोइ प्रेस मीट जी तौदबा यादबा मतंग अमखा लाक्पना मियामदा अखोइ पाउजेल असि थमजबनी मरमदी नहान अखोइनसु डिसेंबर की तांग अमदसु अखोइ आमियागी अखोइगी अदुगुंबा लखीपुर ब्रांच अखोइ अदुगुंबा मिफम अमदसु वुमेन एक्शन कमिटी नसु रिक्वेस्ट तौबा लैखरे अतोपा ऑर्गेनाइजेशन कयानसु हाइदि इमा अनि से पुंजनबिउ अदुगा थौरमसि अमत्ता ओइबगी ओइना पांथोकपिउ हाइदुना खोरमदुना इमा सिंगा हाइजरगा लाको फौदा ताबीदबगी अदुगुंबा ममी खरा उइ अदोबु खुंगंग कयादगिदी अखोई बाराक मपाउ लखीपुर ऑनलाइन मयामददी अदुगुंबा खुंगंग खरादी अखोई लाक्चरो युमदा ओइना अखोई थौरमसि लैखिद्रबा इमा को निथोइदुगे सदांजलि असि थोंगानदा युमदा ओइना पांथोअनी ऑब्जर्वेशन कैंडल गी ओइबा असुगुंबसे पांथोअनी हाइबगी पाउ लाखरे अदुबो हौजिक लैरिबा अखोई इमा अम्पाल गी अमदी कोऑर्डिनेशन कमिटी गी इमा अनीदी थौरमसि पांथोकनी हाइदुना मफम सिन लांगदना लोइखरे अदुबो मचा अखोइना लाउरिबा मयामसि ताबीदबगी मवंगदा अदुबो अखोइदा यामना अखोइगी वारीसि थवोइदबगी मथंगी हाइदना 2011 दगी लाउदना होजि फावबा लाकसिगा नातुंगदना करम मथंगदमु अखोइ पुंजनबगी कैनोसे तंजासे फंगदोरिबनो फंगलोय हाइना अखोइना लौजै मरमदी अखोइना ngasi पुंजनबगी तंजासि ओइरकनबगी फिबमसि मतम हाइदि मरम यामना चाबरा हाइना खली मरमदी हौजि अखोइ कंगलै पाक्ता इखेंग चाइरगा लेखिद्रबा इचाइसुसिंग इमा इंदोन इबुंग इपा मयाम अमा मिकप मिराव खोना थल्लबा तंजासिदा मणिपुर मापानदा तारिबा मैतै इजाति अखोइ मयामना ngasi मणिपुर ngak सेलगा अदुगुंबा अखोइ अपुनबगी ओइबा सक्तमसि पांथोकजगेना खंजाबसिदा इमा अनिदा ngasi हाइजरुबा मतमदा अनिमके हाइदि तौनी हाइबगी अदुगुंबा कैनो मखलाई अदुबु प्रजा मियांगी खोलाउदी हौजिकसु अखोइ पांथोकजरो युमदा ओइना लेखिद्रबा कंगलै पाककी मियामना मिसी मिना थोकलबा अवाबा ताबा तंजासिदा अखोइ अपुनबगी सक्तमचे लैत्रगदी अखोइ युमदा सदांदली कच्चगनी हाइबगी पाउ मसिंग थिंगमदंगा खुंगंग कयादगी पिबिरई अदुबु ओजा लाइगुरु सिंग खुंगंगदगी अदुगुंबा फजरबा अपुनबगी सक्तम ngakani khalaga chongdhorpa oja singbusu akoina thagat haininga letana thagachari adubu aina haijaningba wafam amataga akhoi gi hujik oiriba phibam asida
ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯈꯣꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔꯇꯪ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯒꯤ ꯂꯦꯡꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯖꯅꯤ ꯑꯩꯅ ꯂꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯗ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪꯒ ꯇꯧꯖꯅꯤꯡꯉꯤ ꯃꯃꯥꯡꯗ ꯆꯠꯂꯝꯗꯒꯤ ꯊꯥ ꯑꯃ ꯍꯦꯜꯂꯕꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯎꯗꯅ ꯂꯥꯛꯏ ꯃꯤꯌꯥꯝꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯁꯥꯝꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏ ꯆꯥ ꯀꯌꯥꯅ ꯑꯗꯨꯕꯨ ꯃꯦꯗꯤꯌꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯀꯁꯥꯔꯒꯤ ꯑꯣꯏꯕ ꯃꯦꯗꯤꯌꯥ ꯑꯁꯥꯝꯒꯤ ꯑꯣꯏꯕ ꯃꯦꯗꯤꯌꯥꯁꯤꯡꯗ ꯄꯥꯎ ꯑꯁꯤ ꯏꯇꯠ ꯇꯠꯇꯅ ꯁꯟꯗꯣꯛꯂꯤꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯂꯥꯏꯒꯨꯔꯨꯁꯤꯡ ꯊꯧꯔꯝꯁꯤꯕꯨ ꯌꯥꯎꯕꯤꯅꯔꯤꯕ ꯂꯦꯡꯕꯤꯔꯛꯏꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯋꯥꯐꯝꯁꯤ ꯊꯝꯅꯩ ꯂꯨꯔꯤꯕꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯨꯟꯁꯤꯟꯅꯕꯒꯤ ꯑꯄꯨꯟꯕꯒꯤ ꯑꯀꯟꯕ ꯑꯩꯈꯣꯏꯒꯤ ꯏꯍꯧ ꯁꯥꯒꯠꯂꯤꯉꯩꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯕꯤꯅꯩ ꯂꯥꯛꯄ ꯑꯗꯨꯒꯤꯗꯤ ꯊꯥꯒꯠꯂꯤ ꯕꯠ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯣꯏꯗꯕꯁꯤꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯖꯥꯁꯤꯡꯅ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯈꯟꯅꯕꯤꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯑꯄꯨꯟꯕ ꯁꯛꯇꯝ ꯎꯠꯄꯤꯔꯝꯃꯒ ꯃꯗꯨꯒꯤꯗꯃꯛꯇ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯥꯎꯕꯤꯕꯅ ꯃꯄꯨꯡ ꯐꯥꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯊꯝꯕꯤꯔꯛꯄ ꯋꯥꯐꯝꯅꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯩꯅꯣꯗꯒꯤ ꯀꯩꯅꯣꯗꯒꯤ ꯊꯣꯠꯇꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯄꯥꯎꯖꯦꯜ ꯑꯁꯤ ꯑꯩꯅ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯃꯥꯁꯤꯡ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯣꯃꯤꯇꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁ.ꯄꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯅ ꯁꯤꯃ ꯊ꯭ꯔꯤꯇꯟ ꯂꯩ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯀꯟꯐ꯭ꯂꯤꯛ ꯑꯣꯏꯕꯒꯤ ꯄꯣꯠ ꯈꯔꯁꯦ ꯎꯠꯂꯒ ꯑꯦꯁ.ꯄꯤꯗꯁꯨ ꯄꯥꯎꯗꯝꯈꯔꯦ ꯑꯩꯈꯣꯏꯗ ꯑꯗꯨꯒꯨꯝꯕ ꯂꯩ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯣꯁꯤꯅ ꯀꯧꯔꯛꯑꯒ ꯇꯥꯏꯁꯟꯅꯅꯕꯒꯤ ꯋꯥꯐꯝ ꯊꯝꯃꯝꯕ ꯑꯗꯨꯗꯁꯨ ꯃꯗꯨ ꯇꯥꯏꯁꯟꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯎꯗ꯭ꯔꯦ ꯎꯗꯕꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯗꯣ ꯂꯪꯂꯥ ꯂꯪꯖꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯗꯥꯏꯔꯦꯛ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯀꯁꯔ ꯑꯩꯈꯣꯏ ꯆꯠꯆꯔꯒ ꯗꯤ.ꯁꯤ ꯃꯁꯥꯃꯛꯀ ꯎꯅꯔꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯄꯨꯝꯕꯁꯤ ꯂꯤꯔ ꯃꯇꯨꯡꯗ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯀꯣꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨꯗ ꯀ꯭ꯔꯥꯏꯁꯤꯁ ꯇꯧꯔꯛꯄꯗꯣ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯗꯥꯏꯇꯗꯣ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯊꯤꯡꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕꯗꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯤ ꯑꯊꯤꯡꯕꯒꯤ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏꯗ ꯊꯝꯕꯤꯔꯛꯏ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯗ ꯗꯤꯁꯇ꯭ꯔꯤꯛ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯃꯤꯁꯅꯔꯅ ꯑꯩꯈꯣꯏꯗ ꯔꯤꯁꯤꯞ ꯀꯣꯄꯤ ꯑꯃ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯃꯈꯣꯏꯒ ꯎꯅꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤ ꯂꯣꯏꯅꯅ ꯑꯁꯤꯃ ꯑꯩꯈꯣꯏꯅ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟ ꯑꯣꯐ ꯄꯨꯂꯤꯁ ꯀꯁꯥꯔ ꯑꯁꯤꯒꯁꯨ ꯑꯩꯈꯣꯏ ꯎꯅꯗꯨꯅ ꯏꯁꯥꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯣ.ꯁꯤ ꯂꯛꯈꯤꯄꯨꯔꯗꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯈꯔꯦ ꯃꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯀꯥꯏꯒꯗꯕ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯑꯅꯤꯃꯛꯀꯤ ꯌꯥꯁꯟꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯇꯧꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯁꯤ ꯑꯦꯁ.ꯄꯤ ꯃꯁꯥꯃꯛꯅ ꯑꯣ.ꯁꯤ ꯂꯛꯈꯤꯄꯨꯔꯗ ꯍꯥꯏꯔꯛꯄ ꯂꯩꯈꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯃꯥꯁꯤꯡꯗꯁꯨ ꯏꯃꯥꯁꯤꯡꯗꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯏ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯊꯝꯕꯤꯔꯒ ꯑꯃꯠꯇ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯍꯨꯞꯅ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨ ꯌꯥꯎꯖꯒꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯃꯤ ꯑꯗꯨ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯂꯩꯖꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯏꯄꯥ ꯏꯄꯜ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯈ꯭ꯋꯥꯏ ꯇꯔꯥꯒꯤ ꯃꯐꯝꯗ ꯑꯩ ꯀꯣꯛꯅꯣꯅ ꯍꯥꯏꯖꯔꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯀꯨꯟꯅꯤꯊꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯁꯍꯤꯠ ꯑꯣꯏꯈ꯭ꯔꯕ ꯏꯃꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯀꯦꯟꯗꯜ ꯑꯣꯕꯖꯥꯔꯕꯦꯁꯟ ꯇꯧꯔꯒ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯋꯨꯃꯦꯟ ꯑꯦꯛꯁꯟ ꯀꯣꯃꯤꯇꯤꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯕꯥꯛ ꯆꯪꯖꯧ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁ.ꯄꯤ ꯑꯃꯗꯤ ꯗꯤ.ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯁꯟꯈꯤꯕ ꯆꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯀꯌꯥꯔꯣꯝꯗꯒꯤ 25-30 ꯂꯥꯛꯄ ꯁꯤꯒꯅꯦꯆꯔ 2,500 ꯃꯣꯔ ꯗꯦꯟ ꯑꯕꯞ ꯑꯗꯨꯒꯨꯝꯕ ꯌꯥꯅꯤꯡꯗꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯦ ꯑꯣꯏꯗ꯭ꯔꯒꯗꯤ ꯉꯁꯤ ꯄꯥꯡꯊꯣꯛꯆꯔꯔꯣꯏ ꯍꯥꯏꯕꯒꯤ ꯁꯤꯒꯅꯦꯆꯔ ꯑꯦꯁ.ꯄꯤ ꯑꯃꯗꯤ ꯗꯤ.ꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯂꯣꯏꯅꯃꯛ ꯄꯤꯁꯟꯈꯔꯦ ꯃꯁꯤ ꯏꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯐꯝꯁꯤꯗ ꯏꯕꯨꯙꯧ ꯊꯣꯡꯅꯥꯡꯗꯁꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯃꯤꯇꯤꯡ ꯇꯧꯗꯅ ꯏꯃꯥꯁꯤꯡꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯖꯈ꯭ꯔꯦ ꯄꯨꯟꯁꯤꯟꯁꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯁꯤ ꯏꯃꯥ ꯑꯃꯈꯛꯇ ꯑꯣꯏꯁꯤ ꯍꯥꯏꯕꯁꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯄꯨꯟꯁꯤꯟꯕ ꯃꯇꯝꯗ 이마싱나 하이 마땀 헨크레 후직디 하이비바과 아두 마땀 헨크레 나트라가 왓리 하이바시기 까이수 kaiно leite punjansi hairagadi pungkai phadaba minute manga tara phadaba pharoidra haina khanjei aina ado punjan bagi matang siga ima singsina matam wali haidana yabidre ado isa singsina chenjari basya yamna wana mata oisi haibagi pandamda sasabani ado ima singna kadi khalliba hobadagi loiba bhau ima ngang isa singsina punjan si haiba kholaw asinatana makoi kadigumba amata haijaba leite adu asi phawda ima singsina tadriba sigi
ꯃꯔꯝꯁꯨ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯀꯩꯅꯣꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯄꯨꯟꯁꯤꯜꯂꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯄ ꯇꯥꯔꯒꯁꯨ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯅ ꯐꯖꯅꯤ ꯍꯦꯟꯅ ꯐꯖꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯔꯣꯜ ꯂꯣꯟꯕ ꯑꯩꯒꯤ ꯖꯥꯇꯤ ꯅꯠꯇꯕ ꯀꯌꯥꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯕꯥꯛꯀꯤ ꯀꯔꯤ ꯍꯥꯏꯅꯤ ꯏꯃꯥꯁꯤꯡꯁꯤꯅ ꯌꯥꯗꯗꯅ ꯂꯥꯛꯏꯁꯦ ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯉꯥꯡꯁꯤꯡꯁꯤꯅꯁꯨ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯗꯣ ꯉꯁꯤꯁꯨ ꯃꯇꯝ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯔꯒꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯑꯁꯤꯒꯩꯁꯤꯒ ꯃꯇꯝ ꯆꯪꯗꯦ ꯃꯇꯝ ꯍꯦꯜꯂꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯖꯅꯤꯡꯗꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯃꯥꯁꯤꯡꯅ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯄꯨꯟꯁꯤꯜꯂꯒ ꯌꯥꯅꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯥꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯒ ꯂꯩꯔꯒꯗꯤ ꯄꯨꯝꯅꯃꯛꯁꯦ ꯇꯣꯛꯊꯣꯛꯑꯒ ꯌꯨꯝꯗ ꯃꯩꯔꯥ ꯑꯃꯃꯝ ꯀꯠꯂꯒ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯁꯤꯡꯗꯨꯒꯤ ꯁ꯭ꯔꯗꯥꯟꯖꯂꯤ ꯏꯃꯤꯠꯇ ꯏꯄꯤ ꯇꯥꯅ ꯏꯃꯥꯁꯤꯡꯗꯨꯒ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯄꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯉꯁꯤꯒꯤ SP ꯅꯁꯨ ꯂꯛꯈꯤꯄꯨꯔ ꯑꯁꯤꯗ ꯁꯤ ꯄꯥꯡꯊꯣꯛꯇꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯐꯣꯟ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯁꯤ ꯇꯣꯛꯄꯤꯔꯒ ꯌꯨꯝꯗ ꯊꯣꯡꯒꯥꯟꯗ ꯃꯩꯔꯥ ꯑꯃꯃꯝ ꯀꯠꯄꯤꯔꯒ ꯍꯟꯗꯛꯀꯤ ꯅꯨꯄꯤ ꯂꯥꯟꯁꯦ ꯄꯥꯡꯊꯣꯛꯇꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯃꯣꯠꯇ ꯑꯩ ꯈꯟꯖꯩ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯦꯛꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕꯗꯤ ꯍꯟꯗꯛꯀꯤ ꯅꯨꯄꯤ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯑꯅꯤ ꯊꯣꯛꯄꯒꯤ ꯊꯧꯔꯝꯁꯦ ꯌꯥꯔꯒꯗꯤ ꯃꯁꯤ ꯇꯧꯕꯤꯗꯅ ꯑꯃꯠꯇꯗ ꯄꯨꯟꯁꯤꯜꯂꯒ ꯏꯆꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯏꯆꯥ ꯃꯌꯥꯝ ꯄ꯭ꯔꯖꯥꯒꯤ ꯈꯣꯜꯂꯥꯎ ꯃꯌꯥꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯠꯇꯗ ꯄꯨꯟꯁꯤꯜꯂꯒ ꯃꯁꯤ ꯄꯥꯡꯊꯣꯛꯂꯝꯃꯒꯗꯤ ꯍꯦꯟꯅ ꯐꯖꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯤꯛꯈꯤꯕ ꯃꯇꯝꯁꯤꯒ ꯂꯣꯏꯅꯅ ꯌꯥꯗꯕ ꯏꯃꯥ ꯑꯅꯤꯅ ꯀꯟꯅ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯐꯖꯗꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯄꯨꯟꯁꯤꯜꯂꯒ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯃꯇꯝꯁꯤ ꯂꯤꯛꯁꯜꯂꯛꯂꯕꯅꯤ나 ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯃꯩꯔꯥ ꯑꯃꯃꯝ ꯀꯠꯂꯒ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯁꯤꯡꯁꯤꯒꯤ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯄꯁꯤꯅ ꯍꯦꯟꯅ ꯐꯖꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯨꯃꯟ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯦꯛꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯊꯣꯛꯆꯣꯝ ꯊꯝꯕꯥꯂꯩ